MAKHONG ani PANBA Gari NOUNA LEIBADA SHOIPHADANA helmet ani Hapnaba Leingak na Gari Macha Shariba company Shing Da Khang-Hankhre HAIRI NDTV ki report aman hai Ministry of Road Transport na Central Motor Vehicle Rules 1989 gi mathau taba mafam singda anoba rule chatna hananaba amadi semdoknanaba proposal thangatkhre Central Motor Vehicle Rule ase hek amend tobaga anoba rule adu official gazette publish tawrakani madu fawbada tha ahum rongi matam changnaba yai haina official notification amana khangalakli tha asgi kunhumdoida thokiba notification aduna hai Gari Macha gi manufacturer sing na anoba Gari Macha yonba khudingi helmet ani hakadabani helmet sing adu BIS ke specification suba helmet oigadabani adum oinamag Anoba rule asi Motor Vehicles Act ki Section 129 ki makhada exempt tawrabasingi oinadi konsiloi haidi nakalamaromda 50cc ki mathak oiba pung amada kilometer yankai gi mathakta chenba ngamba Gari Macha khudingmak kumja ingdasingini kuntaru ki January amadagi ABS yawhananaba proposal amaso lengak na thangat khrei Proposal asida leibak asigi miyam amasung stakeholders sing na masa-masa gi oiba wakalon sing thamlaknanaba numit kuntrani gi matam piri masagi wakalon sing adu mod@gov.in da email gi khuthangda tharakpa yagani haina pau asina makhatari